Kukilal hoba singna chathariba thawong asi terrorist ki thabakni haina ngarang chief minister N Birena phongdokhiba ikui kuidana Kukilal hoba singna pukhau maikeida chatharakiba attack ta mio ani laikidre mio nipan hena asokapan nangkhre masagi yum kai kannaba khonabada laikidraba ani adudi Imphal East district ke Sagolmang police station ki manung chanalaiba yubnam patlo mamang laikai Nandaibam Rosen Atopa Ming Nauba Chahi Kuntrani Thoi Apokpa Nandaibam Chingthang Khomba Amadi Kewa Furzudagi Thangjam Lemba Chahi Kuntaret Apokpa Laikhidraba Thangjam Jilani Thangjam Lemba Ngarang Numitang Wairamda Kulai Paiba Kukilaloba Singna Micham Miyam da Chatharakiba attack adu Mayok Nanaba Honabada Nongmai Maruna Mitta Panbadagi Laikhidabani Aduga Nandaibam Rosenna Nongmai Kapna Ringaida Lektharakpadagi Sagolmang Hospital da Pukhalakbada Laikhidabani Panbayabadi Ngarang Nongalam Daidagi Horaga Numitang Fauba Kukilal hoba singna nongmai kapsin duna landakibani maitegi yum kaya mai tharakpadagi masagi yum kannaba leizaba thang ten paiduna yum ngakba changbada lembagi punsi loikibani lemba nongmaina panduna leimaida tahore khanglabasu lawthokpa changbadi ngamkide tungda state force ki matengna lembagi hakchang numidang lawthoktuna Jenims ki mokta purakibani haidi Amaromda Nandaibam Nauba Ngarang Nungtil Pung Akumrom Tabaduaida Nongmai Kapnariba Mafamda Lektharakpadagi Hospital da Purakbagi Lambida Laikhidabani Naubagi Pikliba Macha Nupi Akumga Mahaki Loina Biga Leihori Amaromda Ngasi Ayok Pung Mariga Minute Kuntra Tabaduaidagi Pung Amarom Pukhau Maikaida Leiba Wakan Faida Nongmai Kapnaki Nongmai Kapnabagi Tawdok Aduda Asok Apan Thokpagi Paude Hausi Faubagi Oina Leitri